ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯀꯟꯗꯤꯁꯟꯁꯦ ꯀꯃꯥꯏꯅ ꯂꯩꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯕꯀꯣ ꯃꯥꯁꯦ ꯄꯨꯔꯥ ꯗꯦꯠ ꯑꯣꯏꯔꯕ꯭ꯔꯥ ꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯑꯝꯇꯪ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯗꯨꯅ ꯏꯔꯥꯡ ꯍꯥꯏꯗꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯃꯌꯥꯝꯅ ꯑꯆꯨꯝꯕ ꯃꯔꯤꯛꯇꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯈꯪꯍꯟꯕꯤꯌꯣ, ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ꯫ ꯃꯣꯏꯅꯕꯨꯗꯤ ꯍꯣꯏ ꯀꯩꯅꯣ ꯇꯧꯔꯦꯕꯨꯗꯤ ꯍꯥꯏꯌꯦꯕꯀꯣ, ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯄꯦꯁꯦꯟꯁꯦ ꯀꯩꯅꯣ ꯗꯥꯏꯔꯦꯛ ꯗꯦꯠꯃꯛꯇꯤ ꯍꯥꯏꯗꯦꯕꯀꯣ, ꯗꯦꯠꯃꯛꯇꯤ ꯍꯥꯏꯗꯦ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯇ꯭ꯔꯤꯠꯃꯦꯟꯗꯤ ꯑꯗꯨꯝ ꯇꯧꯈꯤꯁꯦꯅ ꯍꯥꯏꯔꯤꯑꯕ꯫ ꯁꯤ ꯈꯛꯇꯅꯦꯕ ꯑꯩꯁꯨ ꯈꯪꯉꯤꯁꯦ꯫ ꯑꯉꯥꯡꯒꯤ ꯀꯟꯗꯤꯁꯟꯗꯣ ꯀꯩ? ꯑꯉꯥꯡꯒꯤ ꯀꯟꯗꯤꯁꯟꯁꯦ ꯃꯣꯏꯅꯕꯨꯗꯤ ꯃꯤꯍꯨꯟ ꯐꯪꯗ꯭ꯔꯦꯅꯕꯨꯗꯤ ꯍꯥꯏꯌꯦ ꯑꯉꯥꯡ ꯀꯟꯗꯤꯁꯟꯁꯦ꯫ ꯁꯤ ꯈꯛꯇꯅꯦ ꯍꯥꯏꯔꯤꯁꯦ꯫ ꯑꯉꯥꯡ ꯀꯟꯗꯤꯁꯟ ꯃꯤꯍꯨꯟ ꯐꯪꯗ꯭ꯔꯤ, ꯐꯪꯗ꯭ꯔꯦ ꯍꯥꯏꯕ ꯑꯉꯥꯡꯒꯤ ꯀꯟꯗꯤꯁꯟꯁꯦ꯫ ꯑꯗꯒꯤ ꯏꯁꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯃꯇꯝꯗ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯕ? ꯀꯔꯤ ꯏꯁꯥꯒꯤ ꯆꯤꯡꯅꯕꯗ ꯀꯔꯤ ꯐꯤꯕꯝꯗ? ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯃꯥꯒꯤ ꯐꯤꯕꯝꯁꯦ ꯃꯉꯣꯟꯗ ꯀꯩꯅꯣ ꯑꯝꯇ ꯐꯥꯎꯗ꯭ꯔꯦꯕ, ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯁꯣꯛꯂꯛꯏꯅꯤ ꯍꯥꯏꯕꯒꯤ ꯁꯦꯟꯁꯤꯇꯤꯞꯇꯣ ꯑꯗꯨ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯦ꯫ ꯃꯥꯒꯤ ꯑꯥꯏ ꯔꯤꯌꯦꯛꯁꯟꯁꯨ ꯑꯝꯇ ꯎꯕ ꯐꯪꯗ꯭ꯔꯦꯕ꯫ ꯂꯥꯏꯠ ꯀꯥꯞꯁꯟꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯃꯃꯤꯠꯁꯨ ꯃꯆꯨ ꯑꯣꯜꯂꯦꯕ ꯍꯧꯖꯤꯛꯁꯦ, ꯑꯝꯇ ꯂꯩꯕ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯥꯁꯤ ꯁꯤꯔꯤꯔꯥ ꯁꯤꯗ꯭ꯔꯤꯔꯥ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯀꯩꯅꯣꯗꯕꯨꯗꯤ ꯃꯣꯏ ꯃꯣꯅꯤꯇꯔꯗꯕꯨꯗꯤ ꯊꯣꯛꯏ, ꯊꯣꯛꯑꯒꯁꯨ ꯑꯩ ꯋꯥꯈꯜꯁꯤꯗ ꯁꯤꯔꯤꯔꯥ ꯁꯤꯗ꯭ꯔꯤꯔꯥ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯅꯅꯦ, ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤꯀꯣ, ꯅꯨꯡꯁꯤꯕꯤꯕꯅꯤꯅ ꯑꯩꯒꯤ ꯑꯆꯨꯝ ꯑꯔꯥꯟꯁꯦ ꯑꯃꯨꯛꯇꯪ ꯄꯨꯊꯣꯛꯄꯤꯌꯣꯅ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯥꯝ ꯀꯩ ꯇꯧꯍꯟꯅꯤꯡꯉꯤ ꯇꯞꯅ ꯍꯥꯏꯕꯤꯌꯨ꯫ ꯍꯣꯏ ꯂꯥꯎꯊꯣꯛꯍꯟꯅꯤꯡꯉꯦ, ꯆꯞ ꯆꯥꯕꯤꯗꯣ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯍꯟꯅꯤꯡꯉꯦꯀꯣ꯫ ꯂꯥꯎꯊꯣꯛꯍꯟꯅꯤꯡꯉꯒꯁꯨ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯂꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯣꯅ ꯍꯥꯏꯕ ꯇꯥꯔꯦ꯫